Kukigi asib hakchang humfu masa masa gi maramda sinakibagom mafam khangdana lairiba maitai kunganithoi gi asib hakchang su masa masa gi maramda sinagadabani haina Shiv Sena Manipur Pradesh ki maikai dagi demand tawrakli. Imphal gi Bauprada leiba Shiv Sena Manipur Pradesh ki office da Paumi Singa Unaba mada party sigi state president M Tombina hai Manipur da May ahum dagi thorakiba irang asida laikidraba maitai kayagi asib hakchang fangdabadagi panggongna mahut sinduna aroiba mathongmangam kaya pangthoknaki. Kuki Singina masa masa gi maramda sinakiduna chatnabigi matung inna aroiba mathongmangam pangthokhankiba asi achan miran naiba thawongni haina yaningdaba phongdokhi. Tombina makataraduna hai central amadi state laingakna micha miyamgi sentiment khangna thabak tawfam thoi amadi mafam khangdana leiriba maitai macha kungani thoigi hakchang fangnaba hotnabada laingak amadi mari leinaba CSO singna mateng panghaningi haina su phongdokhi. Loinana tha taret henjelaklaba Manipur gi irang asigi matangda maitai singi maikaidagi di section kayadagi peace puraknaba paujel piri adubu kuki singi CSO amadi political party amasung leader singi maikaidagi lamdamasida peace hanjin hannaba paujel amata haujik fawba piraknaba si laibak thibani haike. Thormaduda Shiv Sena da nauna join tarakpa miyoi kaya amasu parties gi president M Tombina taram okay. Sambidan Paidan was a craba, MLA, BJP MLA Tarret. Maduda cabinet minister and issue Yauriba, Maduki BJP MLA Tarret at all, Maduna Mejoram, the Salaga, Mejoram, Gamenga, Manipuri don't interfere Totana, Lan Injinba, Kulai Bisinba, Tongan Peck, Adar card Semga, Indiagi, Tongan Funda, Myanmar Labu Cookie Sing, Sakhaidra Lehenba, Adugum Balam Maduda, Salaga, Manipur Tugaina Warib Lawa, Adum MLA Tarreto. Ngasi bogi manungda kaido bogi BJP ne moisibo BJP tanthok trino akoi tung yumirel laila shoiba satan haron singsi wakhal do jiksi leiba kanning bogi wakhal aduna mai shudra nomai paire bisiki masiki tungda lakada babasa do madu raniti naga temsin na ba yagni kaide no